अहनबदा मरुबा पाउ पिजरी कुकी खुलाई पाइबा सिंगना फाकिबा तरुकी मनुंगदा था निपान के अंगांग मचा यावना अहुम सिना फंगले स्टेट कैबिनेट नुपी अंगांग दा मिहाद मिपुम चथाबदा चेनरेबा ऑर्गेनाइजेशन सिंग अनलॉफुल ऑर्गेनाइजेशन ओइना लौ थोकना वारेब लौख्रे मणिपुर के इरांग असिदा मिजोराम दगे खुसु खुलाई सिंग सप्लाई तौदुना हेना बैलेट ओइबा कॉम्प्लेक्स थोखनली हाइना एनआईए ना फोंदोखरे सिक्योरिटी नसस ऑपरेशन चथाबदा बॉम यावना यामलबा खुसु खुलाई सिंग फागत पंगमख्रे सेनापति डिस्ट्रिक्ट के फोंडेल ऑर्गेनाइजेशन सिंह नेशनल हाईवे नंबर 2 इम्फाल दिमापुर लंबीदा चथरंबा ब्लॉक के हंदोखरे अमदे आइना थिंख्रबा लालहौलो पीएलए ना कामजोंग डिस्ट्रिक्ट के यांगोपोक अमसुंग मरिंगथेन अनेगी मरक्ता सिक्योरिटी फोर्स सिंह दा लांदाखी हाइरि खुरुमजरी ममी टीवी ना संदोकचबा नुमित युंगबा पाउ मीटिंग ताबिरिबा ख्वाइ पुमनमक रोनिया अचोमना ताराम नौचरी पाउ संदोकना पिजरी माइकई कयादगी था असिगी तरामाथोइदा मार्कू की मिलिटेंट सिंगना जिरीबाम डिस्ट्रिक्ट के बोरोबोय क्रास सब डिवीजन दा अंगांग अहुम यावना नुपी अहुम गलोइना फाजिन किबे सिंग असोय अंगाम यावदना थादोकपिनबा तौरिंगै चेरसिदा था निपान दंगाइरिबा नुपा मचा यावना अंगांग अनि अमसुंग नुपी अमैगे असिबा हकचांग जिरीमुक की बाराक तुरेल की तोंगान तोंगान मफम सिंगदगी तुरेल दंगारंग असिबा ओइना ताउथरक्ले हाइरि असिबा हकचांग सिंग अदु जिरीमुक तुरेल दा बाराक तुरेल गा समनफम ओइबा जगा अमदगे पुलिस न लौखलबा तुंगदा आसाम के सिलचर मेडिकल कॉलेज की मौकदा पोस्टमार्टम की दमक थमख्रे हाइरि खुंजा सिंगदगी फंगबा पाउगी मतुंग इन्ना हाइरिबा असिबा हकचांग सिंग असि जिरीबाम की जल खुनगी जिरी तुरेल दा अहन नुपी अदुगे असिबा हकचांग ओइना तुरेल दगी फंगबा अदुगा बाराक तुरेल आसाम के नारायणदोर बाबा हाइना खंगनाबा मफम अदुदगी असिबा अंगांग अमा फंगबा अदुगा नारायणपुर बाराक तुरेल की खारोमदा खरा चलगा असिबा अंगांग अमसु फंगखी हाइरि नुपी सिंग अदु मफी मरोल यावरमदे इज्जत मांगहलगा हाटपा ओइरमबा याय हाइबगी चिंगनबा लई हाइरि पुलिस की पाउना ngarang nungthil pung amarom tarakpada parak turel da hi honba nupa amana asiba hakchang ani tauduna leiramba thengnakhi haibagi pau tanarakpadagi jiribam district police team amana changsindana koithi thibada jirimok area dagi asiba hakchang ahum fangba ngamkhibani hairi asiba hakchang oina fanglaba ahum adugi manungda tha nipan gi nupa macha adu yauri atopa ani aduna Telem Thoibi Devi Chahi Kuntra Mathoi amasung mahakki machanupi Telem Thajaman Bi Devi Chahi Nipane hairi Asiba hakchang ahum adu Silchar Medical College ki mokta postmortem taunaba thamkibaga loinana hospital asigi akoibada pamdaba thodok sing thoktanaba Assam police na cheksin nangak seli haina paw asina makhatari Panbayai tha asigi taramathoi gi nungthilda marku ki militant singna Borobekra subdivision ge manung chanba Jakorador Karong amasung Harinagarda Landaraga tha nipan ge angang nupa macha ama yauna myoi taruk faraga pukhibadagi thiba khangdana leirakhibani makhoi singi manungda yumrem bamrani devi chahi humfu laistram haiton bi devi chahi kunmanga amadi chahi ani makhairom suraba laistram chingkhai nganba sing mari makhong hauzik fawba khangdana leiri Mada Chief Minister Secretary of Form Kiba State Cabinet Mifamna State Asida Maru Oina Nupi Angang Mihad Mipum Chathabagi Thaong Sing Akan Bamaong da Condemn Tobagaloina Asigumba Tabak Asida General Organization Sing Unlawful Organization Oina Lautokna Bawarib Lokre Hairi State Asigi Oirakli Ba Mihad Mipun Githodok Sing Asi Yenglaga Ngarang Numidang Athengbada Chief Minister Nong Thombam Biren Sing na Chair Loduna Cabinet Minister na Saruk Yaduna Cabinet Mifam Adu Pangthokibani
Ngarang numidang athengmada pangthokhiba cabinet mifam aduna lamdam asida nupi angangda chathariba makhal kayagi mihan mipungi thodok-sing asi awangba thakta condemn tawki. Asigumba nupi angangda chathariba crime sing asida chenariba amadi yauriba organization sing adu state government na unlawful organization ni haina lauthokibani. Cabinet mifam na warip lokre haidi. Irang thogliba Manipur state asada Mizoram da operate toba group kharana afaba makhalgi nongmai amadi khusukulai kya leiduna Myanmar da supply tawraba matung Manipur da amu puraktuna Manipur gi irang asida sijinnaduna hena violate oiba conflicts thokhali haina National Investigation Agency NIA na phongdokri NIA gi pauna hai haukiba sagol se numitta Mizoram dagi Solomona kauba miyoi amagi mathakta charge sheet fam tawkre hairiba case asi Solomona Manipur yauna tongan ban stat singda nongmai amasung nongmai maru sing supply tawburga mari leinana NIA na laukiba case amaga mari leinabani hairi pau asina makha taraduna hai Solomona ga loinana mizo macha langlai gauhama lanmu noma amadi atopa miyoi singa loinana bom yauna nongmai amadi nongmai maru sing Myanmar da criminal conspiracy ga loinana supply tawraba matung khusukulai sing adu Manipur rom da amuk puraktuna Manipur gi irang asida sijinna hali hairi NIA na Solomona gi mathakta thangalakhiba charge sheet adu NIA gi Delhi da leiba court amadani Solomona gi mathakta NIA na unlawful activities prevention act ki makhada charge sheet fam tawbani hairi Sahi asigi July contract su NIA na chap manaba case amada Mizoram gi Langai Homa gi mathakta charge sheet fam tawkri aduga Solomona asi license paidana afaba makhal gi nongmai sing paiduna criminal conspiracy amaga loirana paisa tanduna nongmai leisendana supply tobada chenaba miyoi ni haina NIA na charge tawri Security force na ching amasung tapaki chingnaba mafam singda lep palaitana thiba humbagi thabak chathari National Highway singda akanba section tharangal loinana nongmada changdraba yadraba potlam sing pusilakhi National Highway 2 da pochai puba gari tara taruk pusilakre checkpoint sing hangdoktuna achat awok sing check tawbagi thabak chathari Manipur police na social media da thagalakpa post amagi matung ina Chuchampur district ki Dampi Reserve Forest da thiba humbagi thabak chathabada security force na kusukhulai kya fagat pangamle hairi fagalaba khulai sing adudi 303 rifle ama 22 rifle ama country made pistol ani pampi ani 303 gi maru tara 9 mm gi maru ani 7.62 mm gi maru manga bore card case manga pampi round manga tear gas grenade ani smoke grenade ama 2-inch mortar bomb ama grenade ani explosive tara amadi detonator kunni hairi Amaramda ngasi Bisnupur district police ki SP na luchingduna district asige police official sing na ningthau khongkha khunau thirungai amasung fuwalagi lokfom sing da laukhawba amadi lawyaiba sing thabak sing da state police na ngaksen bagi matang da review meeting pangthokre amadi lawmi singa unaduna lawsuba hongna ba haikre hairi Senapati District Frontal Organization singna National Highway to Imphal Dimapur lambida kauramba ban handokre pau amagi matung ena state lenga ke maikai dagi lamdam adugi MLA ani
Losid Dikho amasung Kumosana District adugi CSO singa ngarang pung ani hena wari sanarba matung khongjang hangdongnaba warep laukibani hairi. Ngarang Deputy Commissioner gi office da pangthokpa mifam atuda Naga People Organization Senapati District Women Association amadi Senapati District Student Association ga MLA singa wafam kaya khanaraba matung tha asigi taramathoi da Chief Minister da pisin khiba demand sing adugi matangda yanaba purakhi. National Highway to Imphal Dimapur lambida ain kaina tax khomba sel munba amadi atei apanba pirakpa sing lengakna athuba matamda thabak lokhatpa haina suyanakhi. Ngarang ayuk pung tararom taba matamda Ningtam Lanmi PLA na Indian Security Force ki mathakta Kamjong District ki Yangopok amasung Maringthen anigi marakta landa ki haina aina thingkraba lalholo Revolutionary People Front RPF ki Assistant Public Secretary Bumkin na thadorokpa Cherol amana hairi Cherol asina hai landa kiba atuda yekna bagi maikaida asok apan kaya nangki Anirak subo oina numit asigi nungthil pung mariga menikuntra rom taba matamda Indian Security Force ki para commando sing changsilakpada amuka hena khuthoknaki khuthoknaba aduda Ningtam Lanmi PLA na yamna lakchana lanthengna para commando sing maikai salai khangdana kaiduna chenki amasung makhoigi marakta asok apan kaya yauromgani haina chingnei miyamgi amatta ngairaba Ningtam Lanmi PLA tekta kaidana lansangda thungdare PLA na Imalebak Manipur ning tamba hanjan rifauba awa ana thidana lantheng nagani lantheng asida miyamna RPF amasung masigi Lanmi PLA da sagatpiyo amasung mateng pangbiyo haina Cherol asina fongdorakli Ngasi lamfel sana kaithel gi nupi nupa punna yamlaba miyoi kayana sapam ranjan gi yumda thomjin khre Khongchet aduda sarugya kiba lamfel sana kaithel Development Authority Ladagi Vice President David na fongdok kibada lamfel maikai gi miyam na punna jiri gi thodok mihat ki matangda Manipur Sakra da Cabinet Minister oiriba Dr. Sapam Ranjan gi mayumda chatuna miyoi taruki mihat asigi matangda chap chaba firep khanghalu haina fongdoki Minister gi maikai dagi Lakliba miyam da mihat asigi matangda ngasi cabinet mifam su pangthoklagani masida chapchaba government ke response piraktrabadi miyanga punna chapminaduna miyamgi apamba tawgani haina su thajaba pirakhe hairi David ko lamfel sana kaithel Development Authority LSG di Vice President ne ngasi akoina lai se maruoina ngarang gi kuji anga ni siribam gi makoi taruki misi sigi matangda Aku hajik si misi si dengi memang dah mesti lengang na, mesti tungan ba lengak sigi leader memang na tungan makui ki lau utar kesu hajik ti lay tre habi tu pun nak confirm tahu rabni na aku ki Honorable Minister aku ki Sir Ranjan na mahakui bawa khalon tu ni aku na fungduk pion na lak pani tu mahakui bawa khalon si lengak sini thabak ama toruk tu batar badi aku miam ga humna chatlaga puna thabak to min nagini habi commitment aku tu pere ado masi kaktani ado aku ngasi lai si lamfel mai kai yoina lai ba upan upi khak to makai apun boy lak pani masi phawuda lengak ki mai kai digi ngasi si aku cabinet mi pham gani hai maduda chap chaba positive over response ma lak tar gadi miham gi ho amagi dam ta ku sem saraga lai re anytime miham gi to ne hai bo Tha asigi taramathoi da marku ki militant sing na Jiribam district ki Borobekra subdivision ge manung chanba Jakorador gi Karong amasung Harinagar da angang ahum yauna nupi ahum ga loinena fazin ki basing ge manung da tha nipan da ngai riba nupa macha yauna angang ani amasung nupi amage asiba hakchang Jirimuk turel da ngarang asiba oina fangki bagi mayok da khwairamban ketel da ima sing na yaning da bagi khongjang changsin kre
Singana ama tamnana ama rule ama lai basi kari gino hai bawa hang se number 1 question state government amdi central government amdi singa chat piga da bani aduga Singana tawa kuki na hat ma tu pa tawa dana operation su tawa de pa pun ba tawa de tapak ta lai raga nai chai su mayam ama ha dana pun dana tawa ni hai raga aspa la khuye na lai ramaga aspa thamjal la ka da ai khoi si kari gi da makta Singda aspa su thamde ama su tawa de tawa ni ma tawa li nongbai kap tharak tana tampa ke mi ha laga siri ba jaga du dana coming operation tawa kapai iba jaga du na pi thaba ache india go mena kani policy tawga koi state government da china bano state government ma do di reply ancha question chi ancha no raga ko miyam da ancha ti ga da bani madu ngamoi da wal raga di mla ya khai se party ki dola doli thibiro rano manipur ki damakta assembly member oiraga koi manipur semani kanngani nungai hangani ya thangani na ka biba mla yang khaise sina thoaga center government da takhai biraga chamjaba pire baman rubiu ngamaroi haiba leraga so khoi ya haibiro ai khoi nupi oi bichi chon gera cholora ahloi gera oirora nongmai pairaga ai iramdam jati nga pai bache ai khoi gi leng traba pandam ni aduga ai khoi di huji ise india government chiliba policy kuki dana support tawa akoi misam dana aduga central ge force mayam ama thadal le hairaga jiri ge asaida police station manak lai jaba mi taruk tu kutak ta phagraga force duna central force duna tanaraga madu kalhawa ngamdi se masi kari ge aron me agenda lai no india ge aron me agenda sira akoi manipur che tumal la chi haibara kanchi haibra ware pama khoi pijana laura ni aduga khoi pijana ma chi laurai se manipur kanba center de samnare yai samnadre yai khoi state kan ba chukya yaro khoi ma kai kai se kan ba chukya yaro manipur state se kan ba chukya yaro aduna ni khoi di phamjaw wai bai chai su si ai ni ma ni loi to mla yang khai tara du di this khoi da ni anadra ba awam ko bani awam di milta asu kan ro chuman da sura su kai ko ro kun dei he na su ma wa lok tre aduna yakhai sina chap chabi thabak tawro aduga ai khoi gi leiba parja gi chai su ingai bel luk khodi ma chu amat to ina pulaga magi lumne ai gi lumne ma khoi gi ni na khoi gi nei khoi gi nei hai ba lekta ai khoi ai bi sina bam taw chap chana tawga ngasi isa taruk ta thoi ba thobok cha ai imung da thoi hai ngak ke tak chup jau dei adu jau dei hayeng hak chit iro chep jau hayeng hak chit phan jau ra ni adu de khoi tu mi lai ya bra sei da khoi tu pi na tu mi lai ba ya bra ha loi re tu ge ba ya bra patang si jau ra di ai khoi chak cha be phirep lo raga khoi chak cha na theng na ba gi pandam da lai re adu na ai khoi lai ri ba imai bel ichai chan loi na luk khudi ma ai gi ma gi loi to ga state chi ge ai khoi chak cha na praja na le pe mla ya khai su nang na ge kendra chak cha bi nang kendra ya khai le ho ri se moi kai lo khatani tara khatani kai to koi se yang khai si gi mi sing ne chap man na ga chak cha bi moi gi su ya go me da tai no ro khoi su chak chan tai na ga manipur che athuba ma tam da kan mi na ra sin ngamoi da mo oi ra ga na tumina yang khai ju han bok bi ro akoi loi theng na da ho ge aduna sukya ya ro hi tumi lai ba ngamoi do lai ra ngamroi he na tikla to yo ngamni har ga ngam iram dam kai khra ba manipur kai khra di mla yang khai chu lai roi ham chu lai roi hai ba che chingfa pu biu parja khoi chu tumina lai ra ga ai ma ge ai mung chok ke hai bi ngo manipur kai bi dai khoi mung chu yau tu ri mi ai che loi na mang na chingfa pu bi ra ga ngasi di so la bai khoi che ko ta kholai par ga imalam dam kan ba da nong mai par ga kan ba dai khoi si ba na ba karip ta khan da na iram dam jati se kan na ba gi dam ta ai khoi miam nu pi miam che pi re lo re manipur ta re lo re che ida go nem di se go me mon na tar ga khang bi ro hai ba wa pham je ga si ne di ai ku khang ai ka nung ta ha india go me na ya da na lo i ba thap ne india go me na mla kuki mla tara se amani ma di bazar khum ba che yo terrorist ne ai ba se india go me na la khum ba de koi tara na ba de kuki na ro me de terrorist ki thap ne tawri ba che asuk ta na tam thi ba tawra ba si mo india go me na tamin na lai ga manipur go me na kari iru thana ga lai ri ba no manipur go me ge ona na sim na hai gi ba no ai gi bazar ma sok ba da ai na lem na thang hai gi ba wai me am hong gi ki kai hi ga lai ri ge ba ai gi bazar na tara ba jiri na si ba bazar che ai gi bazar na tara ba ma ge hai nga ge bazar na ra ba manipur ge bazar khu ni ma che ma gi na tara ba ma gi thang nga ga pu dong gi ro manipur bazar kan bi ro amoi da ba ga na pham ta to pe ga mla khu ni ma che loi na ba dissolve to bi ro manipur government se tha bi ro india government
มีโอ้ยสิ่งยังมาคุณแต่น้องไม่ไปรับมาบ่ไอ้ชาดีน้องก็ใช่ที่ไม่ได้มวยสู้น้องไม่ตัวนั้นเนี่ยร้อยนับกาปกามันตัวชาลับกันเนี่ยตัวนั้นเป็นเนี่ยมันนี่พูดภาษาคุณนี่มาแซ่มันนี่พูดก็เป็นน้องไม่บีบีเนาะaku ay kundi maksudnya kulai baik lagi kuki nak teroris ni apa tapa pasung amoi hat pasung amoi aku itu tak tak sih nak tengok lagi ni hai pasal ay nama ni pugom yang macam dah jadi apa ni mana pugom na puna maksud Yairupo ang tao mamang lekay da leba Bright Youth Organization BYO Club na initiative loduna lekay asige miyoy sing na angamba kaigat na duna hauzik oiriba Manipur gi irang gi fibom asida hena awaba sarup yariba amade awat pana thalaba mafam ani saiton amadi thamna pokpida tembang khongchet ama satkre ngasigi tembang khongchet aduda chanana ba seng thau thum yerum manama sing acha athak amadi atei polam kaya BYO Club ki members sing na hauzik thokliba irang asida lantheng nariba miyam da mateng panglam ki loinana tungda sulep tana angamba mateng pangkini haiki tembang khongchet adu halaklaga arambai unit 62B da su polam kaya BYO Club na tembang ki hairi Manipuri Youth Front of Assam Maifana Sinduna Nipan Suba Ningol Chakoba Festival ngasi Irom Sanglen Madura Gad Kasada Ayuk Pung Tara Taba Matamda Pangtokri Thauram Aduda Maifagi President Thangjam Brojen Sarojini Sharma AIR Silchar gi announcer Probarani Sharma BP Ampal Padmini Sinha Maswat GP President Paunam Nil Babu Oinam Babu Jasim Udin Laskar Secretary AIPP Sina President Chief Guest of Honor Oina Daista Funky Chief Guest Sarojini Sarmana Maira Chukhatuna Haudokiba Thorum Aduda Maifagi Secretary General Maibam Savir Udinna Taramna Okpagi Warol Piki Seram Herajina Nungi Oiba Warol Piraduna Maifana Chahi Kudinge Pangthoktuna Lakliba Ningol Chakoba Asina Mabung Maupuagi Nungsimadi Hena Zesin Ba Hotnade Maifana ngasi fawba Manipuri gi khunai asigi imalon amasung maitai mayek chana hannabagi damak lep palaitana changsilba khongjang sing asida ima singi anauba thaudang su yauri aduna aikhoigi tungi mirol gi damak aikhoi puna hona minaba mathau tai Jasim Udin Laskar na haiki Maifa asi Manipuri khunai gi akanba yumbi amane Padmini Sinhana haikibada aikhoibu ibung ipa oiriba Maifana chakau biriba asti ningol oibi aikhoigi thamoida aduki matik haraujai chahi khudingi Maifana maipangna pangthokpa ngambiu haina thongni jege Sarojini Sharmana chief guest ki warol piraduna Maifa asi Assamda khwaidagi matik magul leiraba lup ama oiba haibasi Maifa gi matik leiraba thabak thoram aduna takpani Maifa imalon amadi mayeki damak honariba asi sinthaduna loiba nairaruidaba thaudang ni haiki amaromda Young Manipuri Council Assam Sonai Masana Council asigi Central Committee ga khusamnaraga Chanpur Amuthoi Sangi Vidyalaya Auditorium Hall Sonai da Ningol Chakoba pangthokre Council asina Ningol Chakoba na lakpada mabung mokpa leizadaba amadi mache machal leidazaba singbo khangatlaga Ningol Chakoba asi pangthokhibani haina phongdoki Kumsi chahida yamna pak chawnamak Kaudragasu athapa mafam kaya dagi ningol kaya saruk yaki loinana mathang chahidadi Assam gi tongan ba mafam da khundari ba mafam sing dagi su yahonnaba honna jaragani haina Council asigi Central Committee gi Working President Rajesh Mangang na phongdorakli Thauram aduda saruk yaki ba tongan ba miyoi singna ningol chakoba gamari leinana masa masagi oiba wafam phongdoknaraki ngasigi thauram gi makha chatharakpa oina chaklen ama punna chaminaraba matung Ningol Singh bo Maifa gi maikaidagi khudol pot tamduna Ningol Singh da Maifa na luchingba Singh da Ningol asibar piraduna thauram loisinki ngasigi thauram aduda tampak mayum salo udin Irom Nilu Soram Thoiba Ingudam Ranjit Molina Sinhana chingba saruk yaki Ikui dana Jiribam macha sangafam ibotombi singna Jiribam Police Station asida OC oina transfer toro kraba matung kuidringai marak asida ngarang DGP Rajiv Singh na thokpa order amagi matung ena MPTC ke inspector oina transfer tokhiba thong yaningde haidana ngasi nungthil Jiribam Police Station ge mamangda Jiribam gi mera paibi ima singna wakat mifam kre
Wakan mifam adura saruk yakibi ningthem khunawdagi mutum ongbi anandi kaubi nupi amana phongdokhibada ngasi aikhoina wakan mifam phamjaba asi ikui kuidana osi oina jiribamda posting lakhiba sangafam ibotombi singbo jiribamdagi transfer tobiganu mahak lakpadagi jiribangi prajar miyamna punna thabak tawduna amadi mahak jiribam miyamgi damak thabak kaya tobidi haiduna su mahakpu transfer toba yaningde haina phongdokhi Kaya nga sisida ko sa kanjari siya. Ako'y jiribam da tayo ba, ako'y sapam gotombi mano siwe na puro kumatamda ako'y jiribam da ayamba ako'y awat na pa sumating pangsan di baduga ako'y public ka relationship yang khazaba adugi mathatang irang hudi ya mathatin irang kalibay manung sida maga mutas pasat ka hada sidi ako'y na yaningde aduga magla ko su kuidri duna transfer sidi hoy sarkari niyom dadi transfer to bom thoi adubu hadi maram sade hajuji irang kalibani na masi khatang matam thang da thabina bajiriga mathak thong basini authority da phangna bina mani haje kaya GD United Committee JUC na mari lenaba authorities singda haijakhiba demand sing pidabagi mayokta ngarangdagi hauna makhal makha kayagi khongjang sangsilagani haina lauthokkhibagi khongthang oina laikai khudingda candle lighting tawkhraba matung ngarang numidang pung 3 taba matamda GD banggi miyamgi oiba maira rally ki khongjat chatkre tongan ba mafam kayadagi lakpa maira paibi singna GD banggi mayol oiriba babu paragi irabot complex da punduna mairagi khongchat loisinki ngasi gi khongchat adada matik chadaba local MLA farm thadou micham miyam ngakpa ngamdaba manipur lenga farm thadou kuki jo mar terrorist down maral leitaba micham taruk khudak ta thadou nupi angangda akan basaba kuki terrorist yaningde amadi khun ngakpa faba yaroi haba kholau kya lauduna maira khongchat chatuna loisinki Amaronda jiribanggi pikliba angang yauna miyoi tarupu ki narco terrorist singna fajin kiba adu Tripura gi mera paibi lupna su yaningdaba phongdokladuna khongjang chathakre ngarang Khowai district ki manung chanba Gaurnagar da maira paibi Gaurnagar ol Khowai maitai apunba lupna sinduna maira paiduna achoba mass rally ama thokre nungthil pung manga dagi rally asi thoktuna nupilan statue mamangda loshinki rally asigi aroibada N Binolata Devi, N Bibas, N Samilon na kukila lawasting na minungsi yautana angang yauna fakibabu pendaba phongdoki. Amasung yam na tuna Manipur lengang na fakiba makoy putok na ba dabi tawki haina Argatala dagi phongba pau da haide. Gái ta một mùa nữa sửa. Yên chú tiên lấy gái ta một mà gì. Tha asigi taramathoida Markuki militant singna Jiribam district ki Borobekra subdivision ge manung chanba Jakorador gi karong amasung Harinagar da angang ahum yauna nupi ahum ga loinana fajin ki basing ge manungda tha nipan da ngai riba nupa macha yauna angang ani amasung nupi amage asiba hakchang Jirimok turel da ngarang asiba oina fangkibagi mayokta ngasi ayuk pung 3 tagi hauduna Jiribam United Committee JUC na Jiribam district ta pung nimfu nipan gi general strike lauthokre Aroibada amuk hana maroiba pau pizari. Kuki khulai paiba singna fakiba taruki manungda tha nipan ge angang yauna ahum asiba fangle. State Cabinet na nupi angang da mihad mipun chatha bada chenaba organization sing unlawful organization oina langthokna ba warep lokre. Manipur ge irang asida Mizoram dagi khusukulai sing supply tawduna hena violate oiba complex sohale haina NIA na phongdokre Security forces operation chatabada bom yauna yamlaba khusukulai sing fagat pangamkre
Senapati District के Frontal Organization सिंगना National Highway No. 2 Imphal Dimapur लंबीदा चथारंबा ब्लॉकेट हंदोखरे अमदे आयना थिंख्रबा लालहौलो PAL ना कामजोम डिस्ट्रिक्ट के यांगौपोक अमसुंग मरिंगथेन अनि के मरक्ता सिक्योरिटी फोर्स सिंगना लांदाकी हाइरे हौजिकी ओइनादि ममी टीवी ना संदोक चबा नुमित युंग मपांग मतंग असिदा लुजरे मखा ताबा पावगी दमक्ता ममी टीवी बु मिदेंग तादुना लेबियो।